Thaina mamangai matam amada khul amada angau kauba nupa ama leirami. Angaugi nupigi mamingna Laihau haina kaurami. Makhoi anigi macha nupa ama leirami mamingna Abocha haina kaurami. Abocha yamna kigali aduga Abochagi mabuk adusu yamna kanglami. Makhutka makhonga aduna yamna piklami mapangalsu yamna solami. Abocha khoi ubada phauba hekirami. Khungi lampakta angangkai sanarami Abocha su khungi lampak adu tamna laklami. Aduga magi marup sing aduda masu sanaba yauge haina hairami. Angang nupa amana. Abocha, nang sanaba yauba yaroi. Nang dina panggal yam sole. Aduga nabuk tusu marin gumna kangi. Aduna ne, nang sanaba yauba yaroi. Wado tabada angang sing adu wawa nuklami. Abocha na. Panggal sole su, noina sanabada ayam yauningi. Ngaktang oirasu ay yauzage. Hey, nang yauba yaroi di yaroi. Ako'y sanabada ne, nang yam yele. Chalo cho. Asi haiduna Abocha da ilami. Abocha do mapangal khara sole adumna ilakpa adudadi uptuna turami. Angang amatana Abocha ga tinaninglamde. Asumna Abocha do kap tuna mayumda halaklami. Laihau su ingkolda ensang hektuna layrami. Machana adumna kaptuna changlakpadu ubada. Amuk kaidaurage kaplaga mulali tuba. Ima, thembungoy lampak sana hawi. Aina aisu yauge haibada. Aidi panggal soli yauba yaroi ne yauhandriba. Aduga insu inthura iba. Nang dina panggal soli khangabadi karigi sanaba yauge hairuri. Ki na marola makigaliba. Aina nangonda yumdagi chathokanona haiba natro. Mi amatana. Nangi piba maduda kanamtana nanga tinaningdi haiba nang khanglaba natro. Ima, aisu sananingi. Makoina sanabada yam nungaidau male. Sananingadi ne yumda natomda sano. Nanga ngangnaringay ne. Chak thongba thengi. Napalabuktagi karakpana hanba tare. Asi haiduna Laihaudu imungda changki. Abocha du mathanda tawfam khangda mangongi dari aduda famdi. Asumna Laihaudu chak loisinduna machanupa Abocha du chak chana naba kaurami. Abocha su changlaktuna chak tu charami. Abocha chak tu chana. Ima, aina puk asu yam kangisibu kaigino. Aduga khongkhusina picture page kaigino. Ima su khangde. Nangna chagadaba chak to phasana jaw. Ima ne napagi irujanaba ising asaba amukta lumlukige. Asi haiduna Laihaudu haugatuna chatkre. Abocha su chak chari. Mana chak chari ngaida khoi amana Abochagi manak tamna paisilai. Madu ubada Abocha di kibana loirami. Abocha mamabu kanna kaurami. Ima, khoi leire. Ima, aigi eba. Ima lao. Abocha chakhomadu do koi chen chele. Khoi aduso Abocha bu tanari. Abocha chen bada chakhomadu pumchai chai. Laihaudu machana lauribadu taraduna chakhumda changrai. Tauramliba matawadu ubada Laihaudu sauning mankhraduna chayama lauduna cheliba machanupa aduda kalami. Karino ha? Nangna tauribasibo? Chakhumwase salak sare hebanida. Khoi ubada aduk yam kiraduna di. Nungsa uradi kamai tawni ha? Abocha kaptuna hairai. Hojik khoi achawbaduna aibu chikadabai tanaine. Tanja aduda mapa angausu labuktagi halaklami. Chakhumda oiramliba fibam adu ubada. Karino ne? Chakhum sidi pungchai hekjai re. Laihau chakhum do lotion duna hairai. Ho na chanupa khoi ubada ki basina ne mana tawriba ngaktani. Abocha na mapada pau tamlami. Baba, khoi achawba amana aingonda chikadabagi tanaraiba. Ipagi bungo. Aduk yamna kiradi yararoi ni nangbo. Hayeng makhaidine kiganuko. Asumna chahi khara haukre. Abocha chahi taruk hairakle madu phauba chauba helamde. Haujiksu Abocha du khoi ubada koi chen chelami. Abocha gi khanbada Laihauga angaugadi awaba ama oire. Laihauna moi mapa aikhoi gi icha sibu chauba sungen helaroi ta bazala. Khangdre mama. Isona tamba malak charani. Isor sisu yam phatte. Imita icha amakhak yaujaba sisu hek soihenbi. Mama pumnamak ase aikhoi gi laibakta asum tho haiduna tamlamlabani. Hayengdagi icha se labukta khara puragi. Masu yumda mathanda laibase nungairamoroi. Asumna numit adu hauki angauna machanupa
ꯑꯕꯣꯆꯥꯕꯨ ꯂꯧꯕꯨꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯄꯨꯡ ꯐꯝꯕ ꯄꯥꯝꯖꯕ ꯑꯍꯜ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ, "ꯑꯉꯧ, ꯅꯪꯗꯤ ꯅꯆꯥꯅꯨꯄꯥꯒ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" "ꯗꯥꯗꯥ, ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ." "ꯑꯗꯨ ꯑꯉꯧ, ꯃꯤꯗꯤ ꯆꯍꯤ ꯌꯥꯝꯃꯒ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏ ꯍꯥꯏꯅꯩ꯫ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯗꯤ ꯆꯍꯤ ꯌꯥꯝꯃꯒꯅ ꯍꯦꯟꯅ ꯄꯤꯛꯁꯜꯂꯛꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦꯍꯦ꯫ ꯅꯣꯏꯕꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯄꯤꯖꯗ꯭ꯔꯕꯅꯦ?" ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯤꯖꯔꯝꯒꯅꯤꯍꯦ, ꯄꯤꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯕꯨꯛ ꯑꯁꯤꯅ ꯃꯥꯏꯔꯦꯟꯒꯨꯝꯅ ꯀꯪꯂꯤꯕꯁꯦ?" ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯉꯧꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯕꯣꯆꯥ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯒ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯍꯥꯎꯒ ꯑꯉꯧꯕꯒꯅ ꯃꯆꯥꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯂꯩꯍꯥꯎ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯑꯕꯣꯆꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ." "ꯅꯪꯅꯅꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯗꯨꯅꯇ ꯂꯩꯔꯣ꯫ ꯅꯄꯥꯅ ꯂꯧꯕꯨꯛꯇ ꯆꯠꯂꯤꯕꯁꯦ ꯅꯪꯁꯨ ꯆꯠꯇꯨꯅ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯕ ꯌꯥꯏꯁꯦ꯫ ꯁꯦ, ꯅꯪꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯅꯦ ꯄꯨꯊꯣꯔꯛꯂꯒꯦ, ꯆꯥꯔꯣ." ꯑꯕꯣꯆꯥꯗꯨ ꯆꯥꯛꯇꯨ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯕꯣꯆꯥꯅ ꯊꯣꯛꯂꯛꯄꯗ ꯈꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯕꯣꯆꯥꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯈꯣꯏ ꯑꯗꯨ ꯑꯕꯣꯆꯥ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯕꯣꯆꯥ ꯀꯤꯔꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯦ!" ꯃꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅ ꯆꯥꯛ ꯍꯥꯞꯄ ꯄꯨꯈꯝꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯂꯩꯍꯥꯎꯅꯁꯨ ꯎꯔꯝꯃꯤ꯫ "ꯀꯌꯥꯗ ꯃꯊꯤꯕꯣꯡ ꯄꯥꯟꯗ꯭ꯔꯤꯕ ꯏꯆꯥꯅꯣꯕ! ꯑꯁꯨꯛ ꯆꯥꯎꯔꯁꯤ ꯐꯥꯎꯕ ꯈꯣꯏ ꯎꯕꯗ ꯀꯤ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯣꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤꯕꯣ?" ꯑꯕꯣꯆꯥꯗꯨ ꯄꯨꯈꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯣꯏ ꯑꯗꯨ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯅ ꯑꯃꯨꯛ ꯌꯦꯡ, ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯁꯨ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯒ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯅꯥꯏ ꯑꯗꯨꯅ, "ꯈꯨꯂꯥꯛꯄ, ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯁꯤꯡꯁꯦ ꯊꯛꯅ ꯆꯥꯅꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯏꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ, ꯂꯝꯕꯤ ꯊꯣꯡꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯦ꯫ ꯑꯗꯨꯗꯤꯅꯦ, ꯃꯤ ꯈꯔ ꯅꯦꯛꯂꯒ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯁꯦ ꯁꯦꯡꯅ ꯁꯦꯡꯗꯣꯛꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯝꯕꯤ ꯊꯣꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯅꯅꯕ ꯇꯧꯔꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯕꯣꯆꯥ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯄꯅ ꯈꯨꯂꯥꯛꯄ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯐꯤ ꯃꯔꯣꯜꯗ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯗꯨ ꯌꯥꯝꯅ ꯁꯥꯎꯅ, "ꯍꯩ ꯅꯨꯄꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯁꯤꯗ ꯂꯣꯏꯅ ꯃꯣꯠꯂꯦꯅꯦ꯫ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ?" "ꯈꯨꯂꯥꯛꯄ, ꯑꯩ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯈꯨꯂꯥꯛꯄ ꯂꯩ ꯍꯥꯏꯕ ꯎꯖꯍꯧꯗ꯭ꯔꯦ." "ꯑꯁꯨꯛ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯩꯁꯤ ꯎꯗ꯭ꯔꯕ? ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ? ꯑꯗꯨꯒ ꯅꯪꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯅ ꯅꯪꯕꯨ ꯇꯥꯟꯅꯔꯛꯏ?" ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯗꯨꯅ, "ꯈꯨꯂꯥꯛꯄ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯃꯁꯛ ꯈꯪꯖꯩ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯕꯣꯆꯥ ꯀꯧꯕꯅꯤ꯫ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯉꯥꯡꯅꯤ." "ꯍꯩ, ꯀꯅꯥꯅ ꯇꯥꯟꯅꯔꯛꯄꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯤ?" "ꯈꯨꯂꯥꯛꯄ, ꯈꯣꯏ ꯑꯃꯅ ꯑꯩꯕꯨ ꯆꯤꯛꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯏ, ꯑꯗꯨꯒꯤ ꯀꯟꯅ ꯆꯦꯟꯖꯔꯛꯄꯅꯦ." "ꯑꯗꯨꯛ ꯄꯥꯡꯗꯕ, ꯈꯣꯏ ꯎꯕꯒꯤ ꯆꯦꯜꯂꯤꯕ? ꯅꯪ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯄꯥꯡꯗꯕ ꯅꯪꯒꯨꯝꯕ ꯑꯃ ꯂꯩꯕꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ." "ꯈꯨꯂꯥꯛꯄ, ꯑꯩꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯈꯨꯂꯥꯛꯄꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯑꯩ ꯄꯨꯔꯒ ꯏꯃꯥꯗ ꯁꯦꯡꯅ ꯁꯨꯍꯟꯒꯦ꯫ ꯑꯩꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕꯤꯒꯅꯨ." ꯑꯕꯣꯆꯥꯗꯨ ꯀꯞꯇꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ, "ꯍꯩ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯇꯥꯟꯕꯗꯨ ꯄꯥꯝꯕ꯭ꯔꯣ? ꯈꯨꯂꯥꯛꯄ, ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ." "ꯍꯣꯏꯅꯦ, ꯆꯠꯂꯣꯅꯦ." ꯑꯕꯣꯆꯥꯗꯨ ꯀꯞꯇꯨꯅ ꯆꯠꯈꯤ꯫ ꯑꯕꯣꯆꯥ ꯀꯞꯇꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯕꯣꯆꯥ ꯋꯥꯈꯜꯗ, "ꯀꯅꯥꯝꯇꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ꯫ ꯈꯨꯟꯗꯒꯤꯁꯨ ꯈꯨꯂꯥꯛꯄꯅ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯑꯩꯅ ꯍꯤꯡꯂꯨꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯎꯃꯪ ꯃꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯍꯦꯛꯇ ꯁꯤꯔꯒꯦ꯫ ꯁꯤꯕꯁꯨ ꯀꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩ ꯁꯤꯗꯕ ꯌꯥꯗꯦ꯫ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯣꯡꯊꯔꯛꯀꯦ." ꯑꯁꯤ ꯈꯟꯗꯨꯅ ꯑꯕꯣꯆꯥꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯐꯖꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯕꯣꯆꯥꯅ ꯈꯜꯂꯤ, "ꯀꯩꯅꯣ? ꯑꯩꯁꯤꯕꯨ
इवा वादना सिरब जालो मीनदी सिबसे याम वाई हाइने अइना लैरिबा मफमसे लाइरैपाकता सोइदना ओइरमगनी मोइगी लाइरैपाकसिदी याम फजजानिना अबोचा अदुमना खंदुना खोंग लंबी अमा लैरिबा अदुदा लाक्लमी माना सुम लाकपदा मागी ममांगदा मसक मतौ यामना फजबी नुपी अनिखक मागी ममांगदा थोगलई नुपी अनिदु उबदा अबोचाना खलमी मोइ लाइरैपाकसिदी नुपी मसक फजबगासे याम लैजानिदना नुपी अमना हे ताइबंगमी नंग मफम असिदा कैदौबा लाक्लिबनो मफम असे ताइबंगमी चंगबा यादे मफम असिबु करम्बा मफमनो अदुगा करिगी मफम सिदा ताइबंगमी चंगबा याद्रिबनो नुपी अमना अमु हाइरए मफम असे लाइरैपाकनि अदुना मफम असिदा ताइबंगमी लैबा यादे उमंग मनुंगदा लैरिबा पुखरी अदा मिरमलेनगा लाइरैपाकका फाउनबा मफमनि नंगी नमांगदा लेपलिबा अखोय अनिसे लाइरेमबिनी अइबु मतम खरा मफम असिदा लैहनबियो खुनगी खुलाकपनसु अइबु खुनदा लैबा यारोय हाइदुना तांथोकपिरकलि खुलाकपना नंगबु खुनदा लैबा यारोय हाइदुना तांथोरकपगी मरम हायु अबोचाना वारी पुंबा लाइरेमबि अनि अदुदा लिरमे लाइरेमबि अनिदुसु मागी वारीदो ताबदा यामना नुंगाइरमदे नंगी वारीदो ताबदा अखोयसु यामना नुंगाइते नंगबुने अखोयगी लाइरैपाककी इनिंथौगी मनाक्ता पुदुना चटलगे असी हाइदुना लाइरेमबि अनिदुना अबोचाबो निंथौगी मनाक्ता पुरमे सोमदना लैहाउदु नुमित तासलकपा फाउबा मचा हलक्तबा अदुदा थोंगाल थोक्तुना मचाबु येंबा थोगलई मदुगी आंगांगदुबो हौजिक फाउबा युमदा हंजिलक्त्रिबसिबु कदाइदा अमुक चख्रबजानो लैहाउना अदुमना खंदुना लैरिङै अंगौसु लबुक्तगी हलक्लमे मागी नुपीना कोंथोंगदा लेप्तुना लैरंबदु उबदा कदौरे नुमित तादौरकांसिदा ममा नंगना थोंगांसिदा लैरमलिबसिना मोइ मपा नचानुपादो ngसाइदगी युमदा हलक्त्रिये अदु ओइरगना मागी ममानबगी मयुमदा चलगा हंगलुबा याद्रो हंगलुरबने ngसिगी थेंगनदे हाय हाय ममा नंगबु नचादा करी करी nganglurage कैसु ngangiba leite ngasaido chakto mapanda charurona chakto puraga mapanda thokibane खोइना तानरकले हाइदुना पुखमदो पुरगने कन्ना चेनखिबने अदुदगी युमदा लाक्त्रे फरे नंग लेरम आई थीरुगे अंगौदो मचानुपाबु थीबा चटके फंगद्रबा अदुददी खुलाकपगा तानाबा लाक्लमे खुलाकपना चाकदो हेक हुके तौबगा अंगौना खुलाकपबु कौरकलमे कनान अथेंगबा अहिंग असिदा लाक्लिसिबो चाक चाफमगा खंगबजा नतेदा खुलाकपदु मपानदा थोगलई अंगौ लेप्तुना लैरंबदु उबदा कैदौरे अंगौ असुक थेंगलगा असिदा लाक्लिबदे खुलाकपा अइगी चानुपादो युमदा हंजिलक्त्रे खुलाकपना अइगी चादो फंगननबो अमुक्ता थिबियु करी नंगी नचा युमदा हंजिलक्त्रे हाइबा फरे फरे अइ मी खरा थादुना नंगी नचादुबु थिहलुरगे अदो नंगी नचागी ममिंगदी करी कौबा खुलाकपा अइगी इचानुपा अदुगी ममिंगबुदी अबोचा कौए खुलाकपा अंगौना अबोचा पलकपा अदुदा खंगले ngसाइ माना खुंदगी तांथोखिबा नुपा मचादुनी हाइबा पांगदबा अंगांग अदु नंगी नचा ओइरे मादि अइना खुलसिदा लैबा यारोय हाइदुना खुलसिदगी तांथोखरबने करी मरमगे इचाबु खुलसिदगी तांथोखलिबनो नंगी नचादुना अइगी फिरोलदा चाक इंसांग हाइजिलक्लिबने अदुक यामना पांगदबा मी अदु खुलसिदा लैरगा करी कानादोइनो अदुनने अइना खुलसिदगी तांथोखिबने थेंगे थेंगे नंगसु नयुमदा चलो असे हाइरमलगा खुलाकपदु इमुंगदा चंगखे अंगौदु यामना नुंगाइतना मयुमदा हलक्लमी लैहाउसु मांगोंदा फमदुना मपुरोइबगा मचागा हलक्पा ngaइदुना लैरमी लैहाउदु मपुरोइबा हलक्पदु उबदा मोइ मपा इचानुबा थिबा चखिबदुबु फंगलक्लबरो अंगौदु मागी नुपीना हंगलिबा अदुगी पाखुम पीबगी महुता इमुंगदा चंगखि लैहाउसु करी तौबा यावरबनो खंदुना मागी नुपागी मतुंगदा इनरई मोइ मपा कैदौबिरगेबा नचा थीबा चख्रगा नुंगाइतना हनबिरकलिसिबो इचादुबु थीबा फंगलक्त्रब्रो थीबा फंगद्रगना खुलाकपगी मनाक्ता चतुना मतेंग पांगबियो हाइजरुसे ममा अइ खुलाकपगी मनाक्ता चलुरे खुलाकपना करी हाइरअगे मोइ मपा मी थादुना थीहनगे हाइना हाइरक्त्रो ममा
ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯌꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯣꯏ ꯃꯄꯥ ꯏꯆꯥꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ? ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯆꯨꯝꯕꯔꯕ? ꯑꯁꯦꯡꯕꯅꯤ ꯃꯃꯥ, ꯏꯆꯥꯗꯣ ꯈꯨꯜꯂꯥꯛꯄꯅ ꯈꯨꯟꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯁꯨ ꯀꯞꯂꯗꯨꯅ ꯃꯣꯏ ꯃꯄꯥ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕꯅꯣ? ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯀꯥꯏꯔꯝꯕꯒꯤꯅꯣ? ꯉꯁꯥꯏ ꯈꯨꯜꯂꯥꯛꯄꯒꯤ ꯐꯤꯔꯣꯜꯗ ꯆꯥꯛ ꯏꯟꯁꯥꯡ ꯍꯩꯖꯤꯜꯂꯦ ꯍꯥꯏ, ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯅ ꯏꯆꯥꯕꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨ ꯈꯛꯀꯤ ꯏꯆꯥꯕꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕ? ꯃꯣꯏ ꯃꯄꯥ ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯥꯗꯤ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯁꯣꯟꯕꯅꯤ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ ꯏꯆꯥꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯗꯨ ꯀꯞꯂꯝꯃꯤ꯫ ꯑꯉꯧ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯑꯩꯅ ꯏꯆꯥꯗꯣ ꯐꯪꯅꯕ ꯊꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯣꯏ ꯃꯄꯥ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯁꯦ꯫ ꯍꯣꯏ, ꯍꯌꯦꯡ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯖꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯍꯤꯡꯗꯨ ꯃꯇꯨꯝꯗꯅ ꯂꯦꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯑꯕꯣꯆꯥꯕꯨ ꯂꯥꯏ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ, ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ? ꯂꯥꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯤ ꯑꯁꯦ ꯂꯝꯕꯤꯗ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯖꯔꯛꯄꯅꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯑꯁꯦꯡꯕ ꯃꯔꯝꯗꯣ ꯂꯥꯏ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯕꯣꯆꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯏ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯕꯣꯆꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤꯕ ꯑꯗꯣ ꯅꯣꯡꯁꯥꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯄꯥꯡꯒꯜ ꯀꯜꯍꯟꯕꯤꯔꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯑꯀꯤꯕ ꯄꯨꯝꯕꯁꯨ ꯃꯥꯡꯍꯟꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯡꯁꯥ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯑꯀꯟꯕ ꯄꯨꯝꯕ ꯑꯕꯣꯆꯥꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯞꯄꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯕꯣꯆꯥꯗꯣ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯔꯝꯃꯤ, ꯋꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯂꯝꯃꯤ꯫ ꯍꯥꯏꯌꯨ ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯪ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯍꯟꯕ ꯌꯥꯔꯗ꯭ꯔꯥ? ꯑꯕꯣꯆꯥ ꯌꯥꯝꯅ ꯍꯔꯥꯎꯅ, ꯌꯥꯖꯔꯦ ꯂꯥꯏꯅꯤꯡꯊꯧ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯅꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯕꯨ ꯊꯤꯜꯂꯨꯆꯣ꯫ ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯑꯕꯣꯆꯥꯕꯨ ꯃꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟꯗ ꯊꯤꯟꯅꯅꯕꯒꯤꯗꯃꯛ ꯆꯠꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯗꯨꯅ ꯂꯩꯍꯥꯎꯒ ꯑꯉꯧꯒꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯧꯅ ꯈꯨꯜꯂꯥꯛꯄꯕꯨ ꯀꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯁꯨ ꯊꯣꯛꯂꯛꯏ ꯑꯉꯧ ꯎꯕꯗ꯫ ꯑꯉꯧ, ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ? ꯂꯩꯍꯥꯎꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, ꯈꯨꯜꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯃꯊꯟꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯗꯨꯅ ꯏꯆꯥꯕꯨ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨꯕ꯫ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯅꯆꯥꯗꯣ ꯌꯣꯛꯂꯒ ꯋꯥꯅꯅꯕꯅꯤ꯫ ꯑꯩꯅ ꯅꯆꯥ ꯅꯨꯄꯥꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯁꯦ ꯑꯃꯔꯣꯝꯗ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯥꯕ ꯇꯤꯡꯂꯔꯣꯏꯗꯅ꯫ ꯈꯨꯜꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯈꯨꯜꯂꯥꯛꯄꯗꯨ ꯈꯔ ꯁꯥꯎꯅ, ꯍꯩ, ꯅꯣꯏꯒꯤ ꯅꯆꯥ ꯑꯗꯨꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯃꯥ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯇꯣ ꯈꯨꯜꯂꯥꯛꯄꯒꯤ ꯏꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯍꯩ, ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯪꯒꯤ ꯅꯆꯥꯒꯨꯝꯅ ꯑꯁꯣꯟꯕ ꯃꯤ ꯅꯠꯇꯦꯅꯦꯍꯦ꯫ ꯐꯠꯇ꯭ꯔꯕ ꯈꯨꯜꯂꯥꯛꯄ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤꯀꯣ꯫ ꯃꯃꯥ ꯑꯃꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯆꯥꯛꯅ ꯈꯥꯡꯂꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯅꯪꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯦ, ꯈꯨꯜꯂꯥꯛꯄ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯐꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯃꯨꯍꯦ꯫ ꯈꯨꯜꯂꯥꯛꯄꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯥꯏ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯑꯕꯣꯆꯥꯕꯨ ꯎꯃꯪ ꯑꯗꯨ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯕꯣꯆꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯅꯣꯡꯁꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯑꯕꯣꯆꯥꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯁꯥ ꯐꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯂꯥꯛꯂꯦ, ꯃꯁꯤ ꯆꯥꯔꯕꯗꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ꯫ ꯅꯣꯡꯁꯥꯗꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯕꯣꯆꯥꯅ ꯅꯣꯡꯁꯥ ꯑꯗꯨ ꯎꯕꯗ ꯑꯕꯣꯆꯥꯁꯨ ꯀꯤꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯣꯡꯁꯥꯗꯨ ꯑꯕꯣꯆꯥꯗ ꯆꯤꯛꯀꯗꯕꯒꯤ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯕꯣꯆꯥꯅ ꯅꯣꯡꯁꯥ ꯑꯗꯨꯗ ꯈꯨꯇꯨꯝ ꯑꯆꯧꯕ ꯑꯗꯨꯅ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯕꯣꯆꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯕ ꯑꯗꯨꯗ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨ ꯇꯦꯛꯂꯝꯃꯤ꯫
ꯅꯣꯡꯁꯥꯅ ꯑꯕꯣꯆꯥꯗ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯖꯔꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯣꯡꯂꯒ ꯌꯨꯝꯗ ꯆꯠꯁꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯕꯣꯆꯥꯗꯨ ꯅꯣꯡꯁꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯕꯣꯆꯥꯅ ꯅꯣꯡꯁꯥꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯕꯣꯆꯥ ꯃꯃꯥ ꯃꯄꯥꯒꯗꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯕꯣꯆꯥ ꯊꯪꯅꯕ ꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯀꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯕꯥꯖꯤ, ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯑꯩꯁꯦ ꯑꯕꯣꯆꯥꯅꯦ, ꯑꯕꯣꯆꯥ." "ꯍꯥ, ꯅꯪꯕꯨ ꯑꯕꯣꯆꯥꯅꯦ ꯍꯥꯏꯕ?" "ꯃꯥꯅꯦ ꯕꯥꯖꯤ, ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ." "ꯑꯕꯣꯆꯥ, ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯈꯨꯂꯥꯛꯄꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ." ꯑꯕꯣꯆꯥ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅ, "ꯈꯨꯂꯥꯛꯄ, ꯅꯪꯅ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯄꯥꯕꯒ ꯏꯃꯥꯒꯕꯨ ꯑꯋꯥꯕ ꯄꯤꯔꯕ? ꯈꯪꯒꯅꯤ ꯉꯁꯤꯗꯤ." ꯑꯕꯣꯆꯥꯗꯨ ꯅꯣꯡꯁꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯨꯂꯥꯛꯄꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯗꯨꯁꯨ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ "ꯍꯦ, ꯀꯅꯥꯅꯣ? ꯅꯪ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯕꯅꯣ? ꯅꯪꯅ ꯑꯩꯕꯨ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯕꯣꯆꯥꯗꯣ ꯑꯩꯅꯤ." ꯑꯕꯣꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯕꯣꯆꯥ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯗꯣꯛ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ." "ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯩꯉꯣꯟꯗ ꯀꯤꯍꯟꯕꯒꯁꯨ ꯁꯥꯏ꯫ ꯍꯦ, ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯤ ꯐꯨ." ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯕ ꯅꯨꯄꯥ ꯈꯔ ꯆꯪꯗꯨꯅ ꯑꯕꯣꯆꯥꯕꯨ ꯐꯨꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯆꯥꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯅꯨꯄꯥ 50 ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯁꯨ ꯑꯕꯣꯆꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯂꯥꯛꯄꯗꯣ ꯑꯕꯣꯆꯥꯕꯨ ꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ "ꯍꯩ, ꯀꯅꯥ ꯂꯩ? ꯑꯕꯣꯆꯥꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯊꯥꯗꯣꯛꯈꯣ." ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯏ ꯑꯃꯅ ꯆꯠꯇꯨꯅ ꯂꯩꯍꯥꯎꯒ ꯑꯉꯧꯒꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯕꯣꯆꯥ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯎꯕꯗ, "ꯏꯃꯥ, ꯄꯥꯕ." ꯑꯉꯧꯒ ꯂꯩꯍꯥꯎꯒꯗꯨ ꯃꯃꯥꯡꯗ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯕꯣꯆꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ "ꯏꯃꯥ, ꯄꯥꯕ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯕꯣꯆꯥꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎꯒ ꯑꯉꯧꯒꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯀꯔꯤ? ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯕꯣꯆꯥꯅꯤ ꯍꯥꯏꯕ?" "ꯃꯥꯅꯦ ꯄꯥꯕ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯕꯣꯆꯥꯅꯤ." ꯂꯩꯍꯥꯎꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯜꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ?" "ꯏꯃꯥ, ꯋꯥꯔꯤ ꯄꯨꯝꯕ ꯌꯨꯝ ꯌꯧꯕꯒ ꯅꯆꯥ ꯂꯤꯖꯔꯒꯦ." ꯑꯕꯣꯆꯥ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯣꯡꯁꯥꯗꯨ ꯎꯕꯗ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯩꯍꯥꯎꯒ ꯑꯉꯧꯒꯁꯨ ꯌꯥꯝꯅ ꯀꯤꯅ, "ꯃꯣꯏ ꯃꯄꯥ, ꯑꯁꯤꯗꯤ ꯅꯣꯡꯁꯥꯅꯦ." "ꯏꯃꯥ, ꯀꯤꯒꯅꯨ, ꯑꯩꯒꯤ ꯏꯅꯥꯏꯅꯤ." ꯑꯕꯣꯆꯥꯗꯨ ꯈꯨꯂꯥꯛꯄꯗ ꯌꯦꯡꯗꯨꯅ, "ꯍꯩ, ꯈꯨꯂꯥꯛꯄ, ꯅꯪ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯣꯡꯁꯥ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯒꯅꯤ." ꯈꯨꯂꯥꯛꯄꯗꯨꯁꯨ ꯀꯤꯕꯗꯒꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯕꯣꯆꯥꯅ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯅꯣꯡꯁꯥ ꯑꯗꯨꯗ ꯇꯣꯡꯍꯟꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯑꯕꯣꯆꯥꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯕꯣꯆꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫